Lamdam asigi nat chanabi amadi lining laisolga sagonnagadabada natana lamdam asida khundaminariba yellow furup singge amata oibagi thoram ama oiriba Mera Houchongbagi thoram ngase state level organizing committee on Mera Houchongbana sinduna kanglada pangthokkhre ngasi pangthokliba thoram asida Manipur ge chief minister Nongthongbam Biren iningthaulei semba sana jawbana athoiba mithunglen amadi thoram mapu oina saruk yari lamdam asida thokliba irang asna maram oiraga handak chahi gi oina chanabi amadi amata oibagi thoram sing khaktamak pangthokliba thoram asida lamdam asigi yellow furup oiriba Ching amadi Tamgi maru oiba mioi kayana saruk yari Sokbao village, Hariba, Purusigi, in Kawan Leviba, Rimi, Makam, next in Binan of the Makosindari. Punabaki from the Taram, Opoki Waru, Hambina Baginamak.